पाउसेदी युमफम ओइब मरुइब पाउ खराब द तौजरी रिम्स के नन टेचिंग स्टाफ सिंगना ngasiदगी amuba batch te tuna khongjang changsilagani Regional Institute of Medical Sciences RIMS Imphal ge authority na JM web portal ge khuthang da contract employee summary sumna mari outsource tawna ba thorang ki mayukta non teaching employees welfare association RIMS ta changsilagli ba khongjang gi makhata na hayeng ning tawka ban numit tagi numit 10 ni chupna amuba batch te tuna thabak sugani haire Association asiki President Y Basanta Singhana phungdor khibade RIMS ki official ward akai ba pitana ba amuba base thetuna khongjang chathabagi thorang asi tawkhibane makhata ba khongjang di kone lauthokane serolasina hai RIMS ki contract employee summary sukna mari outsource tawna ba honar gliba asi chumde amasung yaningde aduna authority ki thorang asi ge meyokta non teaching employee singna democratic oiba khongjang changsilaki ba tha am helaba phawba authority na tabi daba amasung tongan ba khujin thorang kaya tawduna issue asi na thaina ba hotna ba da natana employees sing suspension tawduna akiba pokhaliba si pende maramatuna taliba achumba demand asi phangri phawba makhatana khongjang changchin khigani tawbata di covid-19 laichat asina maram oiraga anabasingi care service ta apan ba thoktana ba hotnagani haire atopa paw amadana nupi kanaba sakta hanna boxing thinkhiba nupa amabo hero am oina thagat khre Australia ki nupa amabo magi nupi ki makhong da sikliba sark amabo umliba adudagi thadokri phawba hanna boxing thinki bada hero amo ina thagat khre thangche numit ki ayukta Sydney gi awang da pung mari rom chatnaga leiba port mekari manak ki beach amada matai manauna surfing tawringai da nupi aduda saing chaba achauba nga sark aduna anirak sikhi amasung ye thangba khong da sokhi haina police na aihe nupi adugi loinaba mapuroiba aduna achauba nga adubo nupi aduda sikliba adudagi thadoktri ba phawba akanba saphuna thinki aina statement amada police na aihe paramedic singna nupi adubo surgery gi damak achauba hospital amada plane da pukhidringai ki mamang da base aduda masagi sei kunthraga manga surabi aduba laiyengke shark ki attack adu tawkhiba matam aduda anakbada surfing tawduna leiba thawthok aduba uhoba mioi amana nupa aduba meter ahumlom sangba achauba angoba shark ama oiramgadaba aduda onchinduna mathauna phana lanthengna ki adugi damak hero amani haike shark aduna thadokuna chatlamdaida chatloidaba maramdagi bhagna nga aduda khuthaba hauki haina Daily Telegraph ta jet to hen aike magna magi ponchi kankhre mag adu ta chengna mak thajabagi wangwada mathauna phaba amani haina magna haike nupi adugi mapuroiba mag raflena magi nupi bo kanna bo hotna kibasing adubo adukumba mikup aduda atopa mioi amo erabasu tawgadaba adu khak magna tawkhibani haina isam chamna pausi aduda haike saksing na mida attack tawbagi thawthok khwaidagi hena thokpa laibak singi manungda Australia su amane chahi asigi hojik phawba lebak asida sarki attack ta mi manga sikre maraka sida panchayat mifam da khanarakpada ani sire lamgi na ba amagi matangda nakpak ani ki marakta khanarakpada Uttar Pradesh ki Pratapgarh district ta mapa amaga masanupa ka sikre khungi panchayat ki mifam amada hingsa adu tholakhibane mifam adu ukil ani na santaina ba oina yawbaga loina na makoi khangtana pangthokibani aina police na aike adubasa inspector ama yauna police person ahom matam chana hingsa adu thingdabagi damak thabaktagi suspend tawkhre kanglup ani ki marakta lamgi yanaba ama santaina ba ngasi khun amada panchayat mifam ama pangthokhe maduda nakal ani ki marakta khanharakhe asokpa adu police ta pau pidana hospital da pokre aina SP Pratapgarh Abhishek Singhana aike aroibada content sing asigi maroiba pau khara chi bo pawdam jari ba manipur local news YouTube channel amade Facebook page asidagi yengbiri bapuna mak puthaga jari loina na channel asina adom da kana rabadi subscribe like and share tawba kabi kunu puna mapu amuka na thaga jari